Harvard Medical School gi physician scientist Singgi team amana Meeoibada Oakki kidney Mai Pakna Transplant tauba ngamkhre hairi pau sina makha taraduna hai asoba Mai Pakpa sina Meeoibagi haksang kayata yamna maruoiba parama oriba heart amadi kidney fail oirakpa mioi kyagi punsi kanba ngamlagani haina thajanari Massachusetts gi diabetes na tuna leiba amadi blood pressure su wangbatana tana chronic kidney disease na tuna kidney fail oiraba masagi sahi humpugani toy suraba Richard Sleman koba mioyama pong marirom sangna operation tauraga Oakki kidney asi Mai Pakna transplant taukibani hariba mioi asi mamang kidney transplant taukraba matungda sahi mangarom leiraga amuk hanna kidney fail oirakpadagi dialysis tauduna leirakiba do Oakki kidney asina Mai Pakna transplant tauba ngamkibani malem asida mioi million kaya kidney fail oiduna leiriba sing asida anauba asama piba ngamlakani haina thajanari